Manipur Top 20 News na tungan-tungan ba wala ba source dari lokot jarga mata-matang di oiba maru oiba ipaw sing patukan khangam jai si ahang pawta lamdam sida laiminari ba nahasing thabuk phangde habagi nungdiam pomba kya ma yaudabati adubu isa isagi thabuk bijaba ngamlagadi yamna kana ba khudam ngasi social media da lo sinuda sinan ba naha lomi amadi nongmadal palising tara dagina yangkai phaw ton ba ngamle haina claim tarope ngasi nahasing na tamjaba yaba amadi khangjamba yaba pawni haina tamjage social media bu lo singu buda sinan banaha lomi amadi no madal palising tara dagina yang kai fawo tama kamle hari mapangal kalaba social media bu piklaba manipur gi singi manung dagi kharana lana sina badagi hon gaba thodo wato ya mayok narbasu masibu achum balambi da sina duna kana gada mai kai romda kulai oina khutpai narbadi mai pai amasung bisnupur district manung chaliba kabo watching makha kai dagi sukna tagi masagi sahi kun ga taruk khakta ngari ba khaidem milna mayek senga tamati madudi social media bu mahakna lo simu bada sinaduna mai pakna season amada no model palising tara dagina yang kai fawo tan bangamle directly khaidem milan apokba bizenti gi masanupani mahak masagi laikai gi kenel hairaga su khangaba aduga hangwai pat hairaga su khangaba mufum da lo sangam mari rom chawba lobukta mahakna masagi ing manungi mioi singi mateng durina matam gi oiba hai lai mana masing thaduna mai pakpa lomi ama oirambani mahakna thaba haira amasung laina singba singi manungda strawberry watermelon marigold tulip amadi atai lai makhal sing yauri mahi masingi lamda BA pass tor matung da mahaki mapagi matung induna lo singu romda mai onsilaki social media gi matam oibna mahana manipur season farmer haiba page ma hangutuna matam asigi hai lai singi photo video upload tobda thengna basingna yamna pamna yengna bada natana hai ri polap sing adugi khongul lekuna mangondagi leiba laknaki mai paklaba ha lomi ama oina ngamlaba KH milanga pauchi asiga kabu watching leiba mahaki farm da hakthingnan unabada mahanga hai suti leiba numitadi mahaki farm asida mioi lising ani rom gi mathak lai makoida mahakna thariba hai makal sing kilogram chani rom yonba yaukre adubu hojiki strawberry gi matamnina yamrabada nomada strawberry amunba kilogram kun fawa yoli masigi mamaldi aka akumnai strawberry asi hojik kilogram da lupa chamri dagi chawnga fawi changda yoli de pass tarba matungda lenga ki thabak ngaiduna leithopoi mahut aigi apokpa pabungi matung induna ingkol koiba horkibani naha ikhoina thengnajaba amasung khangjaba knowledge singsin aduna social media da miam khanghanaba khonabani masibu thengnabiba singna yengba lakpa khakana tana leiba lakpa su yaure ai hakna honak libasi jahi hum suri hairaki amalomdana apon ba khoi gi mamai kaidong da chumbang amro haibugum hairang ngaida yurang lapagi awma lejare madudi governor da pising kiba demand phangdi phawba balte gi haksang level chaloi harakle May 2023 dagi Manipur gi legislature power yauna union territory separate administration pigadabani haiduna ukijo gi mi kharana makoi gi su tawnarakiba military singa ko samnaduna atamna na maite da onsiduna tamthiraba lal zatharak laba matung laikidaba bongjagin balte yauna BJP gi taret yawba ukijo gi MLA tarana home minister amasung prime minister da phawba ai bachiro sing pisinduna demand asibu sogot lakraba matung hojik phawba lal asigi warosit pokringai da Chorsapur district mi kharana hairang lingai da yurang lakle Asigi tarita sor hon ban ngartre haiduna Chorsapur district hospital da lying naba pukhalak tuna lying from asigi doctor singna ICU da thamduna laikana matung dagi haksang gi film hasilak dagi chief minister Y Kem Chana mangju thaba thogdang loduna air uplift ama pairaga mathangi numitha asigi nipanda Imphal airport dagi Haryana gi Gurugram da leiba Medanta Medicity hospital da lying laklam matung tha asigi kungma thoigi numit yung matung da tanbang ngamdan laikhidraba chahi yangkhai ga humpu Halon Assembly Constituency gi MLA Bongjagin balte gi haksang bu governor da pising kiba demand paring adu thabak to ontok ti bafawba leirol chaloi haibagi wafam thorakle laiki da balte gi machanpa Joseph na phongdor kibani haiba wafum sing national media gi tonga tongan ba agency kharada report tongarkle madudi report sing asigi manung da laiki da basingi machanpa na phongdok pani haiba wafum sing paladun hai makoi maike dagi governor AK Balada mangjong nana demand khara thabak to ontok naba pisingkhre maramasina Governor gi makai tagi demand sing asi thabak to othok tiba phawdi ma ki apokpa MLA asigi haksang lerol chaloi hari amaronda Chorsapur da base toba Jomi Council gi chairman Bungsuang Naulal na phongdok kibda laiki da Bongjagin gabalte gi haksang ngarang Chorsapur district hospital da postmortem examination tauki hari aduga ukijo fruit ki lusingba singna makha taba khongjang kari chaksing gadage haibadu leplagani haina phongdorakli amaronda na chief minister Y Kem Chana saruk yaduna thambal sangle da BJP amasung Taminariba MLA singi mifum pangthokre adugu laiba thibadi biren amadi seitabata lakidi hairi thasigi marigi numidang waramda Y Kem Chana chief minister oidina wasak ogduna Manipur gi anuba lenga linglak matung ahan boina thasigi kungama thoida
Delhi da chatuna Prime Minister yauna maru oiba Union Minister sing amasung BJP ki National President Nitin Navin amadi National General Secretary Organization DL Santos na singbalu sing unar matung ngarang halakiba Chief Minister na sarug yadu na ngasi thambal sarwe da tunga mamifim ani pangtokre hairi pausin haibda ahanbada Chief Minister na sarug yadu na BJP ki legislature MLA singi mifum ama pangtoki mifum asida BJP Manipur Pradesh ki President A Sarda amasung anoba lengakta amukhana Minister oina wasak okiba Govidas Konthau yauna BJP ki MLA ayambana sarug yaki hairi mifum asida Chief Minister mahaki Deputy Chief Minister Singh Nemchaki Gen amasung Losi Dekho galuna Prime Minister Narendra Modi Home Minister Amit Shah Defense Minister Rajnath Singh Finance Minister Nirmala Sitaram Agriculture Minister Shivraj Singh Chauhan Transport Minister Nitin Gadkari amasung Donor Minister Jyoti Yadav M Sindhyan Singba Minister Singh unaduna wai sanakiba Manipur oina Prime Minister amasung Union Minister Singh thabak ontokpinaba haijarkiba wahum Singh amasung Center gi Singh Singh maikidagi pirkiba Hazabada Singh Singh paudamdu Ukchel Chenga Tamki Hari adum oinamak thajaba yaba hum dagi phangbu pauna haibada ngasigi Chief Minister amasung BJP ki President yauna pangthokiba mifum aduda hanagi Chief Minister Biren amasung Manipur Legislative Assembly ki Speaker oiriba TA Setabratadi saruk yakidi hairi Chief Minister amasung BJP ki President saruk yaduna party asigi MLA singi mifum pangthokla matungda party asina lusingduna nahungna likhalakliba anuba lengakta chaminariba amasung sogalakliba atopa party ki MLA singasu unaduna mifum pangthoki hairi Makatapada ruling ki pau pathokra matung opposition ki kari hairi kaminasi Lepa ki ikai khumuba yoliba amadi miyambu ikai bapi badi BJP ni Delhi ki paukak ilibani haiduna achuk marang khandana law khonganu Congress na sumna blame tarapi Indian Youth Congress ki President athu matamda thadok tabri akan bakhongjang changsilagani peaceful oina protest tawda phajin kibada Indian Youth Congress ki President athu matamda thadok kadabani haiduna Congressnal lepak yonthokpa leite lepa asigi ikai khumnaba yoliba amadi miyambu ikai ba nanghalibadi BJP ni haina Manipur Pradesh Youth Congress Committee ki hanagi President Ningthojam Popilana BJP da Maral Siriduna akan bawa hongdokhe Wapum asing Congress Babunda Manipur Pradesh Youth Congress Committee amadi NSUI Manipur State Unit ka punna sinduna pangthokpa pawgi mifom da mahanga hongdokibani M Popilana makhatana hai achup aran ningthina khandana Delhi gi instruction ilibani haiduna thambal sarwen mamang swaida leiba BJP singna law khongduna miyam da lana uhalakpa laibak thibani Delhi da nong churaga swaida satin tup pagi hainabi thadokpiro haiki Andak Delhi gi madapam da leipa asina Yumbu oiduna pangthokpa AI Split Summit 2026 da China na sabab port amabu India na sabani haiduna malem gi leipa miya mangda utna ikaiba nanghankiba adugi mayakta khomchang changsinkiba Youth Congress ki President yauna Congress workers singbu Delhi Police na phajina thabak nibasi atuba matamda condition amat yauduna thadokadabani karigumba thadokabadi leipak simba thungna khomchang changsilagani haiki mangna hai Delhi da changsinkiba khomchang adugi mayakta BJP Manipur Pradesh na thambal sanglai mamangda khomchang changsiduna lamdam asigi miyamda Congress party bu lana uhana ba hona kiba tawong adu laibak thibani haiki video asibu paudumba soi kilan kiba yabasu ngakpigani amadi channel asibu subscribe tawbi damta thagapa phongdoksari tung koina miyamgi siba tabung ngamba oijage